अहनबदा मोरबा पाउ पिजरे सेनापति की मियामना मणिपुर दा शांति अमदि तंगदु लैताबा हंजिलकनबा होटनबदा मतेंग पांगबियो हाइना सैम बिरेना फोंदोक्रे Not restoring peace and normalcy in Manipur haiba banner makhada Imphal gi Ras Bhavan tamna MPC sina khongchat khongjang changsinkre Lungfam thodokta laikhidraba amadi police na fazin duna thamliba sing ain kaina thingkraba lal holu pre park kamari leinade pre park के ऑपरेशन न मसिंग यामलबा खुसुखुलाई अबादे बॉम्ब फागत पंगमख्रे हाइस SLCE इंग्लिश सिंगानी कुनमंगा दा जुरी बामदा हांगलिबा रिलीफ कैंप सिंग दा लेरिबा महेरोय सिंग रिलीफ कैंप असदा एग्जाम थाबा यानबा सिनगेराबदी Amadi state asida achoba thodang loriba khun ngakpa hatpa faba tawrakliba asi afaspa gi khudol ni haina social activist malem thongamna phongdokre Kurumjari, Mami TV na sandok chaba prime time news meeting tabiri ba khwai pumna mokpu RONIA ACHOM na taram nokchari pau sandok na pizari Senapati da leiriba naga singna Manipur da hojik thokliba irang asigi warishin santi amadi tangdu leitaba hanjilaknaba hotnabada mateng pangbiu State amasung central government na su community sing amatta oina leminanaba kanna sili haina Chief Minister Nongthomba Meden Singh na phongdokre ngasi Chief Minister and Bidena Senapati gi pauna mai khulda pangthokhiba nat ki oiba Rovena ni kumhai da chief guest oina saruk yadana thorom hodokpada phongthokhibane mahakna makha taraduna hai ishorna chanbi badagi tha 18 henjilaklaba Manipur gi irang ase khara makai noma noma gi hantarakpagum tawre haiki ngasi pangthokliba kumhai asiki thim ase aikhoi punstinba amana amabu ngakpiba amade Reconciliation tauba hariba thim asimakna Manipur gi oina yamna darka oiba thim amane Irang ase loishinna ba hotna bada Senapati miyam gi achoba role singlai Naga People Organization Senapati District Student Association United Naga Council Headquarter amasung atai society singi oina su achoba role sing lobiduna Manipur gi unity integrity ngakminaduna indigenous community singi madik magun Hengat na ba hotna minasi haina Chief Minister na phongdokhi Hauzik leiriba state government asina go to hills campaign hodoktuna chung amasung tamda leiriba mayam sing interaction tauba phangna ba amadi government ase chung da purakna ba sindana lakli haiki Sambirena makha taraduna hai mahagna ngasi Senapati da lakli ba ase Senapati gi miyamna Manipur da santi amadi tangdu leita ba hanjilakna ba mateng ni ba lakli bani Thong manana chokhat pa purak pa chung amasung tamda leiriba mai pum khudimakna amana amabu ikai khumna ba utpa yautana kaidonungda apunba Manipur ama stagat pa ngamloi haike State asida war on drugs campaign chathaduna naha singbu drug ke sameksa singda ngauthokna ba hotnari aduda ain kaina changlak pa mitop sing khangthokna ba thawrang paikhat pa hokre amade missing yamjada ba state asigi indigenous population constitution ge Provision makhada ngak sen bagi thabak sing paikhale haina sem na phongdokhi Mahakna high state asida sakhanglaba try furu kuntra mari lai masigi manungda try furu kun mari kun mangadi lamdam asigi yelhomi ngaktane furu kharana matam kuina dage state asida leiraklabasu makhoi sing adudi non indigenous ngaktane state asigi yelho furu singe welfare amadi unity leinaba Pandamda Sangai Festival, Sangai Itne Park Sadana Mayamda Utke, Masi Government Asigi Aikoi Amata Oina Lainaba, Sin Kiba Taurang Sing Ngaktani Haike. Mahagna Makha Taradana, Satellite Image ki Kutangda Anobo Kul Sing Semgatuna, Re
unrecognized oiba miyoisingna khunda sanba lengak asina khangba ngamle record sing samdok sadok pa leite masak khangdaba singna anoba khul semduna khunda salakliba asida yelho furup miyoisingi khunda ba yade naga furup ki yelho mi sing maru oina mau maram paumai ase lak ama muktani masigi marakta tangkhul furup na masing khwaidagi yamle haike Mahagna hai irang asida miyoi chani ka yangkai sikre listing kaya amana mayum makai leitre maram asina government asina lupa crore chamaga nimfu changna unity mall ama Imphal East district ta sana pa thaurang tawri asumna senapati town asida masing hengalakpana maram oiraga expansion tawba tangai fade haike panba yai ngasi tang tara nipan senapati da pangthokadariba Rovenani Festival gi thoramda Chief Minister and Biren Singh na chief guest oina saruk yana ba kampok pi fauduna chatkadariba asida Kuki Jo Council ke jatsina akan bamong da yaning da ba fondorak panamaram oiraga Chief Minister and Biren Singh Imphal dagi senapati tamna helicopter tongdana function ase yaukibani ngasi isogi kripa dagi aina chief minister gi phamsi mayam gi blessing dagi oira matungda aina go to hills hodokibus kari gi aina go to hills hodokibra har kanda matam mama single iribe sinnaw singat tampaki koi government siga aikoi gi singi lamse gi isam samna da badawna tawba development gi lamda iso sotha badawna tawba people to peoples connect what pa interaction what pa adugma mayam du thengnarak podagi aina akoi mayam gi blessing dagi aduga ishor na sanbi podagi aina sek cm oibugai go to hills side na tawr kanda village to village karai da kari wali kari sothari maramdi development manadana aduga mutual respect lainadana akoi unity porpunga moi that was my target my mission koi masen amaga mutual respect lainadraba adu oragadi akoi peace porpunga moi aduga punna manipur chakhotpa manipur mo oibanga moi habisi Khanbadagi I go to hills haurakanda lambi phattaba mayam infrastructure hospital gi leiramiba awat pa school gi leiramiba awat pa college gi leiramiba awat pa health service ta leiramiba awat pa mayam say last 7 years ta I give best level I with my ministerial colleagues and MLAs I honoraga landscape change ma tong bo honor yeah almost 70-80% my pai lambi nana nahan gi Nitin Gadkari gi mayam thengna birongani 177 crore koi ukrul lagina technopol taba adagi maram parent road uji almost loiga dore sumai ta guna lambi thongi maram sida dik senapati gi in and around koi uji kano concrete road lakador concrete road oiraga dia koi at least 40 years dia koi repairing to gobe paisa thada dobe tamilong chapiyo hana gi tamilong du uji ki tamilong yeng biyo hana khongsang dagi na tamilong yongno honabada it took around 3 to 4 hours uji just within 1 hours to yor lambi phara banina aduna sigi government na khara lokha lai si kari gino koi ai ngasai bido zakhat pa manadradi ekoi nungsina ba yaro aduga praja amaga ekoi si self respect lai nadradi ai na mahele na ai mangai le na chalaga de aduna ekoi nungsina ba propongam aduna ekoi mutual respect aduga equal development madudai dai change bane aduna go to hills or matung da go to village haidna amuk hapa kana village to village kari wali ge khara development mayam doi hona bane All India Congress Committee AICC na lawba wari ki matuk ina Laibak sin bathungna paktak nana laibak asige mafam punamakta Congress na Ras Baban Singh da khongjang changsin bagi manung chana Manipur da su Modi government amadi BJP government ge mayokta not restoring peace and normalcy in Manipur haiba banner gi makhada Imphal gi Ras Baban da Manipur Pradesh Congress Committee na sindana khongjat khongjang changsin kre Manipur da thokliba tha taramapan sujilaklaba irang asigi matangda Parliament da khanasi Manipur da peace and normalcy puraknaba NGA government amadi Manipur government na hotnagadabani loinana Gautam Adani gi phone case ki matangda Parliament da khanasi haibagi mayokta ngasi Bharat Sin Bathungna Congress Party na changsin khibat nation wide march da Ras Baban ge khongjang Manipur da su Manipur Pradesh Congress Committee na sindana Ras Baban tamna khongjang changsin ke Adum oinamak masing yamlaba Congress ke member sing amadi MLA sing na Ras Baban tamna khongjang changsin na ba thaurang torokpada Congress Baban geta yamlaba State Force amadi RAF ke security sing na lambi thingduna athing ba pibadagi nakal anigi marakta chauna muknaraba matungda police ke maikai dagi
MPCC की लुचिंग बखरा खंगलबा मतुंगदा गवर्नर उनाबा चटनबा खंगहलकी अदुबो यामलबा MPCC की थौमी सिंह सु थोमजिलक्तुना राज भवन तमना स्लोगान क्या लाउदुना रैली लाक्लबा मतुंगदा कांग्रेस की MLA सिंह यावना MPCC की मियोई तरा गवर्नर उनाबा चंगहलबा मतुंगदा गवर्नर दा मेमोरेंडम पिसिंदुना मखोइना तालिबा डिमांड सिंह थबकदा ओंथोक पिरकनबा तकसिन की हाइरे आमदी गवर्नर के माइकईदगिसु पॉजिटिव रेस्पॉन्स पिरक्तुना ऑपोजिशन पामलिबा डिमांड सिंह अदु यंगसिनगने हाइना थाजबा पिरखि हाइरे लीडर्स मैम वर्कर्स मैम राष्ट्र अखोई कांग्रेस राज भवन दा थोमजन बनी असिगी थोमजन बसिदा ऑनरेबल गवर्नर दासु अखोई उनासे हाइरकपदगी थोमजन बगा लोइनना अखोई उनजबनी उनजबसिना अखोइना कांग्रेस पार्टी ना अखोइना राज अखोई की गवर्नर दा राज भवन दा चंगागा अखोई फामिनरगा अखोइना हाइरमबसी मणिपुर दा शांति हंजलनबियु अखोई शांति पामी लोइनना मणिपुर सिदा करिगुम खरदी तौबियु ना हारिसे थाजा बिद्रदी बिसंग प्रजा हिंगबा ngamdre अखोई MLA अखोई बक हिंगबा ngamdre अखोई येंगबा ngamdre अवाबसे हाइबसिना थाजा बिद्रबदी अखोई MLA से तोक्चरगे राजनीति की वानते ऑनरेबल गवर्नर ना अखोई की थमोइदगी ngangbसे ताबियु दासिदा ऑनरेबल गवर्नर ना अखोई उनबगी तंजा अमा पिरकपसिदा अखोई हाई अखोई की लीडर डिप्यूटीशियल की लीडर अदगी अखोई की CWC की मेंबर अदगी ट्रेजरर एट DIS लोकेशन MLA मंगा लागा ऑनरेबल गवर्नर की अखोई लागा उनरे होगी मक अहुम गमत लेतिसि करिगिनो Laikhidraba amasung fakibasing pre-pak mari leinade haina People Revolutionary Party of Panglaipak pre-pak ke Mangal Kuman Publicity Officer Department of Publicity and Propaganda People Revolutionary Party of Panglaipak na thadorokpa cherol amana khangalakli cherol asina makha taraduna hai ngarang Thaubal SP ki conference hall da pangthokhiba pawgi mifom amada Manipur Police Department के DIG Range 2 की थौपुरिबा जोगेश चंद्र हाउबिजमना पौमी सिंह दा फोंदोखिबदा वाफम सिंह अदु सेमजिन साजिनबा पुमला लालबा अमने मणिपुर पुलिस के महौसादगी हैनदुना लाक्लबा चिंथीबगी हैनबी सिंह अदु नहौनना अमुक मथि फोंलकपने सलुंगफम हाई स्कूल मयादा मणिपुर पुलिस कमांडोना हौकिबा डिसेंबर तारीख 13 की अयुक पुंग 9:30 रोम ताबदा प्री-पाक ने हाइदुना नोंमैना कापदुना हाटखिबा थौबाल खुनौदगी लाइश्रम प्रेम लोकटाक चही 19 अपोकपा एल रोमन सिंह अमदे प्री-पाक ने हाइदुना फारबा अते खुनगाकपा मियोय तरुक हैरोक पार्ट 2 मयाई लेकाइदगी खुनगाकपा थौचौ ममोंचा एलाइस सनी चही 94 अपोकपा TH इबोचौ कक्चिंग खुनौ तंपाक मयुम लाई लेकाइदगी खुनगाकपा सरांगथेम आनंद एलाइस मालेम चही 13 तरुक अपोकपा एस श्याम सिंह Samaram Maning Lekai Mapi Lebungdeki, Kunngakpa Ningthojom Kar, Nai Elas Pisak Jahi Kuntarek Apokpa and Ukil Singh. Tinungai Ka Lekai Kunngakpa Ningthojom Manoranjan Singh Elas, Kangemba Jahi Kunmatoi Apokpa and Singh Hajit. Lamfel Sana Kaitel Kunngakpa Tongam, Falguni, Urikpa Elas, Koitoi Jahi Kuntaret Apokpa Laikudrabati has Deban Singh Amasum. Lamfel Kombi Reidagi, Hojigna Kuyatong Polem Laikai Machinda Laiba Kunngakpa Moirangtem Johnson Tauna Chahi Kunmatoi Apokpa M Kumar Singh. Hairaba Miyoy Singh as the pre-pak Lanmi Sungdop Red Army RA ga Hiram Amatada Mari Lainade. Miyoy Taret Mak Haukiba Chahi gi May Ahum Dagi Horokiba Kuki Narco Terrorist Singh na Lamdam Asida Chatarakliba. Genocide Amadi Ethnic Cleansing ge akanba landa sing asida ngakthok na ba kanglai pakke kachin koya dage miyam horoktuna akanba langthen chathariba asida khungak pa ama oina masagi sintha pangthok chabani haina lawi haina cherol asina fongdokle ngalingai matam ing listing amaga chamapan humfudara nipan dagina humfudara mapan gi matam da Manipur Police Commando na makhoi gi mapuna thauna fobagi mingda piba Gallantry Award kaya fangnabagidamak sasinaba khusemge fakap kaya da lamdam asigi naujariba tampaki naha kaya bulalhobani haijinduna mayumdagi fakraba hatok piba loinana lamkhangda thengnaba miyoy kaya buna nongmai
hapchindana kangu thakta punsi pikhamna handana maitei chanu kaya gi punsibu lukhra singda chalan khiba kaya adugi mathau handak tha ama ani aseda tamlakle masigi khundamdi haukiba November 18 ki taret adwaida Manipur Police ki Senior SP Combat Natter Sanjamamna Jiribam Jakurado dagi kuki narco terrorist singna fadana pukhiba micham taruk thaduk naba miyam gi khongjang sinbada saruk yariba Jiribam Kamaranga dagi mai heuroi khundrakpam athauba sing chahi kunmathoi apokpa ke hais tombi sing nongmaina kaptana hatkhiba amadi Jiribam Mahai Kulendagi Kaisam Bisan Singh Chahi Kunmapan Apokpa Bijen Singh Buna Asok Apan Nanghan Kibana Chingba Kaya Nahunana Thogla Ihaina Cherol Asina Hairi Manipur Police Commando Singh Mikap Thokpiro Ipam Mai Haure Khambi Mai Chakle I Masel Onsinadana Hat Pigi Thabak Khudakta Lepiro Iram Damna Mai Hauna Chakadaba Nakhoigi Police Commando ni Haidana Yauri Dabaki Maram Leite Nakhoina asigumba thodok sing ase makhata na jatharaklabadi kangnai miyamna nakhoigi mathakta achouba para ama tambirakani haibasti matam chupara niksingba fagani haina cherol asina makhata rakle haina fogdokle Manipur gi ching amasung tampak ki chingnaba mafam singda security force singna thiba humbagi amadi area domination gi thabak laptan chathari security force na kampokpi amadi Imphal East district ge IED yauna khulai kya fagat pa ngamle Manipur police ki pau amagi matung ina kampokpi district ke filing da thiba humbagi thabak chathabada khulai kya fagat pa ngamle Fagalaba khulai sing adade magazine amaga loinana SMG carbine ama country made canon pompi ama nongmai maru kunma thoine haide Imphal East District ke Molhongi Korong Thong Manakta ke Security Force na thiba humbagi thabak chathabada KG manga makai lumba IED ama KG manga lumba IED ama KG mari lumba IED ama KG ahum makai lumba IED ani amadi meter kun manga sangba cortex fangba ngamle hari Marak asida security ke akan bache sin tharangal lenana National Highway 37 Imphal Jiribam lambida pochai puba gari chaniga ahum amasung National Highway to Imphal Dimapur lambida pochai puba gari chaniga yangkhai humdoi akan bangak sen galoi pusilakre haide Mathakta state asige tongan mamafam chamaga tareta checkpoint sing haduna achat awong sing check tobagi thabak chathari Hauzik thokliba irang asida Jiribam da leriba maitei IGP jamanga ga marfu dara taruk leibada angang chani ga mapan yauri Borobek Kra circle da leiba relief camp dana maheroi tarani thoi gi manung da lakadoriba February tha da class 10 gi exam thagada ba maheroi mari yauri makhoi gi mafam adudagi numit taret ni gi manung da Jiribam gi hangliba IDP gi lefam da fadana thamduna exam thahana ba mari leina ba authority da Directive Pikre amadi District Hospital gi wadiba oxygen plants su numit tara mangani gi manungda semjinaba Directive Piri haibana chingba ngasti Jiribam Municipal Council ge Babu Parada leiba guest house da pangthokiba paugi mifam amada numit mangani gi khongchat da Jiribam da lakhiba Manipur Commission for Protection of Self-Right MCPCR gi chairperson Kaisam Pradeep Kumar na phongdokre Mahagna makhata na haikibada MCPCR na tang tara mangada Jiribam da laktuna tongan ba mafam singda koina chatuna yengsenki Jiribam da angang singi care tawbina ba institute natraga home leitaba singna Juvenile singi justice purakna ba hotna bada achoba challenge ama oiri maram aduna athoba matamda Jiribam da Juvenile singi damakta home natraga center sing hangna ba mari leina ba singda khanghale haina phongdoki Aduga Social Welfare Department na angang singi damak pithokadaba scholarship ki paisa singsu pithoknaba khangali aduga hauzik irang asina maram oiraga IDP angang sing asida pibaya singsu pinaba haina directive pikre loinana Jiribam District Hospital asida athuba matamda gaini gi doctor ani athubada thamgada bane haiba directive su pikre amas
ngasi gi pau gi mifam aduda MCPCR ge Mohammad Habibur Rahman amasung Anita Chambuma member anisu saruk yakhi Jauh pada punna mulai punta terus sudah. Apa yang aku lakukan teman-teman angan sendiri hak kembali dengan bawa kunci. Karena ini kembali aku mau na right to education, protection, right to health, amadi right to food for children sudah baik. Si isu yang lokal. Jadi isu sih nggak tuh kena lokal apa tentang nasi mu, yellow sing district level. Officers in police department lagi, social welfare department lagi, CMO lagi, bagai lagi, JPO lagi. Akhirnya sih datang dulu itu, apa lagi? Jadi bangda, mereka komoditi koina, punna transgender apa, IDP asi, sama gaul futur, reporter lay, asi di manungga, angang seni kapapan, gauli, aduga outshore basina kok na seni ko matuli awa ng basina kasi manunda para sa magaw kunukan nitiga seni ga mapan yaw makoida service dum topa medical department jadi masigi angapa posting ada biasa ba han bada koina Imalebak Manipur ge apun basaktam kai bayaroi haiduna Ireipak Iramdambung ngak sen magi thabak tawriba khun ngak pa ichil inaw singbo hat pa fa ba pun magi thabak chatharakliba asi stat asida nahaunana afas fa chana halakhiba asigi khudol ne haina transgender activist Malem Thongamna fodorakde tha asigi taramari ge ayukta Thawbal district ki hairo police station ge manung chanba salung famda Manipur police amade commando ge apun ba khutpu amaka Kuthokna bani haipa thogok amada khun ngakpa miyoi amasti kiba amasung taruk puna fazin kiba yamna kana yaning daba fongdoraktuna ngasi su Manipur gi mafam kayadagi lakliba ima ibel sing miyamna saruk yadana Thawbal mela ground lamkhai da chathakiba wakar me form amada saruk yakiba Malem Thongamna mathaki wafong asi fongdokibani Malem la mahakna haikibada ngasi lenga ki maikai khun ngak pa sing fa ba pun ba amadi hat pa horakli ba asi lengak asida yauriba kuki MLA tarana tampake mafam singda afas fa thamgada bani haina center gi lengak ta demand tawkiba amadi nahaunana stat asida afas fa chana halakhiba adugi angan ba khudol ne haukiba mamang chahi me ahum dagi ngasi fawba tholakliba isu kaya asi amatta loisindana isu thaidokpagi maongda isu amagi mathangda atopa isu ama tattana thokli Masina takpadi lebaki isu sing asi nathai naba lengakna amamamta silabra haibagi jingnaba fawrakle salung famda thokliba laibak thiba thodok adu ngasi pung numit mangani faraba bada lengakna adumak tumina laisileba asi pende isu asi chauthoknaba lengakna sinbiganu ngasi tampake mafam kayada miyamna ningtamna chatpa fangjariba asi khungakpa sing asi leirambagi fanglibani khun ngak ba yud ama hat khiba numit mangani faraklaba fawbada miyam ge ihul khangna isu asibu loishinaba hotna bidriba ngasi gi lenga ki chief minister gi thawong yaningde masi maru oina yud pumnamak postingna bani haina lawi isu sing asi loishinba ngamdrabadi kanagumba ngamgadaba miyoi amada lochingba fam sinabiramo fam konduna leibiranu hairaduna khun ngak pa hat pa amasung khun ngak pa sing fajinduna thambabu pendaba kaya fongdorakle ngasigi wakar me form aduda kakching khunau thongam wangoi apunba maira paibi lesang them maira paibi Thawbal maira paibi lamlong apunba maira paibi kiam lai harau form maira paibi malong maira paibi na chingba tongan ba mafam gi maira paibi ima ibel singna Thawbal popper da leiriba ima ibel singna khusamna duna singi ba chatha kiba ngasigi wakar me form aduda sarukya kibi Thawbal khunau maira paibi gi secretary ma'am tombi leima pokpom na fongdorakpada ngasi gi lengak asena aikhoi bungak pisen biriba khungak pasing asi fa duna hatpagi thabak asum chatharaklabade aikhoi gi lebak asi kanana kanbigane khungak pasing bo fa ba amadi hatpagi thabak lepiyo khungak pa prem hat khiba amadi miyoi taru fajin khibagi damak
पेंद्रबा मियामना चंगसिलबा खोंजंग सिंह लेंगाकना तानसिंदुना लेबगुम तौरिबा पेंदे खुनगाकपा सिंह थादोकपियु थौदोक असिगा मरी लेनना सेमखिबा JSCना चंगसिलकपा खोंजंग पुमनमक मियामना सौगतकनी हाइबा वाफम थमलखि Sumana pun ngapa set bayung lagi ngapa set di basi di nasi di lainnya sina para kasi mahal pergi mau set kereta di nasi di lainnya sih karena anak kerja dia nyuah hari itu sarkar ham ke wahang kerja ke. Jadi lain kan dia sih sina sarkar mayu ke sarkar ada hajar di pas kita ACHOM ba asing ba respons apa pangde. था असिगी तरा मंगादा गोदावरी ऑडिटोरियम न्यू दिल्ली दा पांगथोखिबा तरा तरेत बहुजना साहित्य एकेडमी नेशनल कॉन्फ्रेंस दा BSA मणिपुर स्टेट प्रेसिडेंट डॉक्टर फंजौबम लनजित सिंह ना होखिबा चोहिगी मे अहुमदगी थौलकलिबा कम्युनल कॉन्फ्लिक्ट असिगी मतांगदा वाफम कया पुकतना पाउदमख्रे पांगथोखिबा कॉन्फ्रेंस अदुदा इंडिया के स्टेट कुंतरेत अमदि मपान लेबाक निपानगे रोमना सरुक्याके लनजिना हाइखिबदा मालेमदा भारत पु मसक ताकलिबा मणिपुर नथोकलिबा कम्युनल कॉन्फ्लिक्ट असी था तरा तरेत हेलकलबा फावबदा स्टेट अमदि सेंट्रल गवर्नमेंट वारिसिन पुरकपा ngamdana लेरिबा असे यामना लाइबक थीबने भारत लेंगाकना मणिपुर की प्रजा सिंगी अवाबा असी करिसु उबिदबगुम लेरिबा असी थमोय सोकना नुंगाइते अथुबा मतमदा अहेनबा मिटेंग चंगबिदुना तुंग कोइना चटनाबा याबा वारिसिन अमा पुरकनाबा होनाबियो हाइखे लाइनिंग थौ सनामही टेम्पल बोर्ड अमदी मणिपुर यूनिवर्सिटी ऑफ कल्चर ना पुन्ना सिंदुना पांगथोक रखपा तरामंगा दे वर्कशॉप राइट दी पेसेस ऑफ सनामहीजम सनामही लाइनिंग पोकपा लुहोंगबा अमसुंग कोरौ नोंगाबगी थौरम सिंह हाइबगी मतंगदा खन्ना नैनाबगी वर्कशॉप असी लोइसिनख्रे नुमित तरामंगानी चुपना चथरकपा वर्कशॉप असी लोइसिनबगी थौरमदा अथोइबा मेंथुंगलेन ओइना प्रोफेसर पौनम गुनिंद्रो Vice Chancellor Manipur University of Culture, Vidyapati Senjam Vice President Lining Thau Sanamahi Temple Board, Akham Joy Kumar Singh Chairman Bosem Amade, Raskumari Urmila Devi Chief Librarian State Central Librariana Sarukyadana Pangthokiba Thaurum Aduda Marilenaba Professor Paunam Gunindrona Kibada Aikoi Maitei haiba furup asi awang nongpo Bharata isage mayek leijaba isage mayek asina puwari ijaba furup amane adubo laibak thibade isage mayek irol leina atopagi mayek sizinaraga isage mayek kauthokpagum tawrokpa asi laibak thibane haike mahagna makha tana hai malemda aikhoibu thangta amadi sagol kangjoina masak takli Picture basu masing yamjadra basu chaukraba India lebak asida aikoi meidei furupna piriba contribution asi thoidokna atopa furuptagi tade Pangthok liba workshop asina aikoi gi lining lichat asi masak takpada achoba thodang ama lauri haina fondoki English Singamaga Chamapan Mari Amadi English Singamaga Chamapan Kuntram Mapanda Loilam British ke Mayokta Matam Aduki Ima Singna Haukiba Iho Adubo Ning Singduna Chahi Kudinge Manipur gi Manung Amadi Mapan gi Leipak Singda Nupilan Thauram Pangthok Nabagi Saruk Ama Oina Federation of Civil Society Organization Folks Working Committee gi Women Wings ki Medeng Makada Nupilan Ning Sing Numit Thaupang lupna sinduna palace compound leiba iboyaima sumang lela sanglen da pangthokkiba marfudara manga nupila ningsing numit thauram pangthokpada tongan ba maikei singdege ising yauna tongan ba polam sing mateng pangbirakhiba ireicha pumnamak amadi tongan ba club maira paibi sing yellow furup singi luching bi pumnamak po Federation of Civil Society Organization Folks Manipur gi maikei degi thagatpa phongdorakli
MLA RK Imosinggi liching makhada Sagolban Madubau Mantri Lekaida Free Health Camp Pangtokre Sagolbal Kendra Asige Miyambo Masama Ufana Laihanbagi Pandamda Sagolbal Kendra gi MLA RK Imosinggi Beting Makhada Lab Chatarakiba Chahi Asige Mari Raksuba Oinangasi National Urban Health Mission and U HSM Makada Urban Primary Health Center UP Si Sagolban Nasinana Sagolban Maduvan Mantri Lekaida Laiba Saipo Club ki premise free ham camp ama pang ngasi pangthokiba free camp aduda leikai adugi miyoi chamaga tarada free OPD consultant free laboratory testing diabetes hypertension oral brush amadi cervical cancer gi NCD screening ABHAID creation free eye checkup angang amasung mirol binupi singda immunization tauba amadi lamna hidak lantak sing yantoki Sagolbal Kendragi MLA RK Imosing Ondokibada Sagolbal Kendragi oina tongan balaikai sing mamang chahidagi hauna lepalaitena chatharakliba free health camp asi makhata na chathagi gani aduna mapum faba healthcare sing yumthong khudingmakta fanganaba pandam thamduna kendra asike mipum khudingmak masama ufana lainaba honagani haike ngasi pangthokiba free health camp aduda Sagolban Madubong Mantri Rekaida Laibi Chongtham Nandita Debina MLA RK Imosing Buthagatpa Fongdoktuna Amasung health camp asigi makhada pangthok haningbagi wafam sing fongdorakli ULFA gi Luchingba Pares Borod na Bangladesh High Court Lauthokiba death sentence adu life imprisonment oina onthokre Bangladesh ki High Court ki bench amana English singani mari Chatogram yam laba khusukolai sing fagat khibagi thodokta fa khiba Lutfor Jaram Bavar amadi miyoi manga mara leitre haina thadokre aduga Assam gi aina thingkraba lalhaulo United Liberation Front of Assam ULFA makok thongba Pares Baru gi death sentence aduna life imprisonment da onthokre haina Bangladesh newspaper Proton Aluda report tawri Bangladesh ke Chottogram da English singani mari India da operate tauba terror organization singna sizinaba drug tara da masing yamlaba afwaba makhal ge nomai amasung nomai maru sing puduna lakpada matam adugi Bangladesh Nationalist Party amasung Jamaat-e Islamic na Bangladesh government na paringda matam da faba ngamke Aduga Lafo Jaman Bavar matam adugi government da Minister of State for Home Affairs oina English sing amadagina English sing ani taruk fauba fam pikiba misakni mahak arm smuggling amasung anti-India force ki mayokta laibagi maralda fadin kibani hairi report asina makha taraduna hai matam adugi BPN LED regime na ULFA gi leader Pares Baru gi changja from Sopi ki adubo haujikti Pares Baru na luchingba ULFA ki China operate tawri haibagi thajubalai Bangladesh ki High Court na Pares Baru amasung miyoi taruki mathakta death sentence lauthokibani adubo haujikti makhoi singge punishment ase life imprisonment oina onthokibani hairi Bangladesh ta anti-India force singge mathakta chathakhiba crackdown ase Sheikh Hasina na luchingba Awami League government ge matamdagi haukiba Hasina masamak Bangladesh ta political turmoil lakpada Bangladesh thadoktuna join khibagi hojik lebak asida Muhammad Yunus ki mathakta caretaker government oina sasan tawribani NPO na Frontier Nagaland Territory ase matam kharagi oina autonomy gi moongda leinaba center gi proposal yakre Nagaland state ke nompok thangbada leiba district taruk separate state pinaba demand tawduna leikhiba Eastern Naga People Organization and ENPO na central government na matam kharagi oiba autonomy gi thakta leinaba pirakhiba proposal adugi ayaba pikre hairi Frontier Nagaland Territory FNT sembagi proposal asitha asigi tarahumdoi da New Delhi da pangthokhiba and ENPO Center amasung Nagaland State ki oiba tripartite meeting puthokhtuna yanaba purakhibani NPO gi delegates singna ninghannaba leitana Eastern Nagaland ge miyamna taliba
Tokhaiba State Frontier Nagaland ase fangnabagidamagta matam sangna hotnaduna lakhibani. Hauziki oina Central Government Frontier Nagaland Territory ENT amana khudakta semba ase Executive Legislative amasung Financial Autonomy Sengatpa mathau tanaba hiram asigi matangda Center na thengnariba khudong chadabasing ENPO na khangi haina ENPO gi statement amana phongdorakli. ENPO gi President Chingmak Chang amasung General Secretary M Hongnang Konyak ani sign toba ENPO gi statement adura hai Prime Minister Narendra Modi na luchingba Central Government asana Eastern Nagaland ge miyamna pamliba Frontier Nagaland Territory FNT semba asana soidana yabirakani haibagi thajaba lay haide ENPO Nagaland State Government amasung Center na mathangi Tripartite talk ase mathang chahigi January thagi ani suba chayolda pangthoktuna unresolved issue kharagi matangda khanagani haire ENPO na thajaba thamli madudi Union Home Minister Amit Shah amasung Nagaland ge Chief Minister Nephew Rios Singna ENPO gi declaration asida honor tawbirakani maram de haukiba chahida karigumba NDPP BJP government ase Nagaland da amuk hana power piraklabadi Eastern Nagaland ge district taruki issue ase loishingani haina phongdo kiba laikre Hairiba district sing adudi Kifer Longland Mon Noklak Samartor amasung Ten Sangni Hairiba district sing asida Nipan Chang Kongyak Form Tirkhir Sangtam Yukyum Khamingam amasung Simagis section ama khundari haina Cherol asina phongdokli Cherol asina hai Eastern Nagaland gi area gi Nagaland state da English singa maga chamapan humfu humdoida state food hack phongbadege chawkhot thaurangi hiram singda nathai biduna lakli adubu ENPO ne Eastern Nagaland ase state wood PBU haina English singa ni tara da demand tawduna lakli haina phongdokli Mai hura lamba miyoi taret fakibaga loinana mai tax thidaba consumer taruki mai kakthatre Manipur State Power Distribution Company Limited official singna ngarang su tongan mamafam singda red chathabada mai khasna thiram daba consumer taruk mai kaktat khibaga loinana mai hura laga thalamba IED Mari Division area dagi miyoi taret fagat khre haide makhatana mai lana season nabasing fagat pagi thabak chathagi gani haina MSPDCL dagi thadorok pa cherol amana khanghalakli Kumja English Singamaga Chama Panda Kaukiba MSPDCL Amade MSPCL Ge recruitment exam result Atuba Matamda Haidopio Hana Power Minister T has Bishojit quarter da recruitment asagi exam Thakiba candidate Singna Minister Masaga Unaduna Warisana Bachang Lubada Masangam de Haituna on Sil Unahalakide Haina Kongjang Asida Sarupya Kiba candidate Amana Fondora Kray Wafom asing ase Manipur Press Club da pangthokpa paugi mifom amada phongdokhibani mahakna makha taraduna hai khongjang changsileba candidate singna police ka ngaihak mukna khi tungda security amada minister masana call tawraktuna khongjang changsileba candidate singa phone da wari sanana ba khangalakhe phone da wari sanaba aduda minister gi maikaidagi athiba wahai wata kaya sizinnarakhi haidna panda ba phongdorakle Aroibada Moriba Pau Amu Hana Pizari. Senapati gi miyamna Manipur da santi amadi tangdu laitaba hanjilakna ba hotnabada mateng pangbuyo haina Stambire na phongdokre Not restoring peace and normalcy in Manipur haiba banner gi makhada Imphal gi Rasbaban tamna MPCC na khongchat khongjang changsin khre
Salungfam thaudokta laikhidrawa amadi pulisna fajinduna thamlibasing aina thingthraba lalholu pre-park kamari leinate pre-park Security Force ki operation da masing yamlaba khusu khulai amadi bomb fagat pangamkhre HSLCE English singani kun mangada jury bomb da hangliba relief camp sing da leiba maheri sing relief camp asada exam thaba yanaba instin gani amadi stat asida achoba thaudang loriba khun ngakpa hatpa faba tawrakliba afas fage khudul ni haina social activist malem thongamna phongdokre Hoziki oinadi Mami TV na sanok chaba prime time news matang asita lojere kaina na baya thang nijere